Arambai News Guwahati da Maitel Pau tabiriba singbu ihan hanbumaktada Chingangbam Suzitrani na khurumjari. Hojingasi samlapa mariba pau sing lobirase. Assam ki CM Himanta Biswa Sarmana ngasi Sipazhar da leiba Puwariga yamnamak naknariba Dholpur Sib Mandira chatuna mandir gi phibam yengsinki. Mandir asigi lanna khopchin khraba lam bigha chamaga kun lam khopchin basingi makuttagi kangani haibagi thajabasu piramki. Mandir complex asida Manikund amadi guest house amasu sagani hairi. Panbayai Sipazhar da CM Himanta Biswa Sarma bu maki hek pokminaba manaunupa district asigi SP oriba Sushanta Biswa Sarmana Sangvidhan gi protocol ngakna taramna oki. Ngasi asi boro singamadi boro lon gi oina puari oihorogadaba numit ama oiri. Assam Assembly da boro lon snabagi ayaba ngasi pikre. BTR chukti tongnakibagi matungina boro lon bu Assam gi associate official loan oina sakhangkre. Assembly da MLA singna boro lon da wangang ba yaragane. Wahang pakhumsu boro lon da tawba yaragane. Amadi Assembly gi larik sing boro lon da handok dalgane. Bisnupur district ki police home guard amadi VDF yaungna personal marfuni pan hokzik phawda COVID positive oikre. Hokzik laying libagi masingna police personnel manga home guard ama amadi VDF ahumne. Panbayai district asigi SP Priyadarshini Laishramsu COVID positive oibitagi hokzik home isolation da lairibane. Adubo asumna duty tawriba district asigi maroina nupi security personnel singna lanjangasi mayoknabada khudong chadaba kaya mayoknabagi pendaba wakatsu lakle. District asigi COVID care center amada duty tawribi home guard amana mahakna duty tawriba mafam center aduda mapaniphan thokphamgi khudong chaba leitabadagi thamoi shokna wakatpagi video ama ngasi viral oirakhe. Manipur Lengakna nupi security personnel singna mayok nariba khudong chadaba kaya si khangbiduna makhoigi wakat tabinaba lengaki mityeng chingsinjari. Arunachal Pradesh ki Monpa film amada Golden Lotus pirakre. Novelist amadi civil servant Padmasri Yese Dorji Thongsina iba Assamese novel Sav Katamanu habadi Hakchang Kakpami da Yumpamoiba Water Burial Koba film asina Humputaret Suba National Film Awards Inglisingani Kunmathoida Environment Conservation gi matangda West Film Award Swarna Kamal habadi Golden Lotus phanglakre. Santanu Sena direction piba Water Burial gi wariasi Arunachal Pradesh ki Monpa tribe ki dharma gi oiba chatnabi singda yumpham oiduna nambane. Film asisu Monpa singna ngangnaba dialect nambane. Matang asida maroina panba yabade. Aiba Yese Dorji Thongsigi Mamalon Serduk Pen hariba dialect asimak malem asidagi mutkiba yaba lon singi marakta ama oiraklibane. India gi awang nongpoki kachinamada lariba Arunachal Pradesh ki kha thangba habdi West Kameng district ta miyo lising mari lising manga khaktana loan asibu ngasisu hinganduna thamle. Mizoram gi Mahairoi amadi mamapa lising gi awaba kokhaladuna state asigi education minister oriba L Raltena class 11 gi oina bingchan bada chada kuntra hantha halagani lauthokre. Hariba khudong chaba si government school sing ad hoc school sing division amadi lamsam higher secondary school sing da chatnagani adubo private school sing dadi kanglona sigi wangmada thamle. Maramaduna pandemic manungasida mipum khudingmak wanarabanina lanai school sing su mingchanbagi fee lowda concession pibinaba minister asina haizaki. Lebak asigi Prime Minister Narendra Modi na ngasi mapanlak suboina lebak miyamda wangang laduna hokzik phawbada India da COVID vaccine crore kulhumdoi hena kapkre. Ahenba COVID vaccine mari amagasu advanced trial stage da leiri loinana nozzle vaccine gidamakta su kanna thiumbagi thabak chathari. Haksel haibasi state subject oiba maramna state singna maning tamna thabak tawki. Vaccine kapagi khongjangi chada kunsu state singda sinakhi. Adubo state singna puba ngamlaktabadagi amuk vaccine kapagi khongjang asi center na laushinkhi. State singidamak lemna vaccine laiba amadi yenthokpagi thabak center na pairagani maramaduna India da vaccination gi thabak asi chama da chama centralized oibaga loinana vaccine policy chapmanaragani. Asida sunatana private hospital singnasu center na lepa mamalda vaccine kapa yaragani. Asumna chahi 19 wathaki miyoi khudimak lemna vaccine kapkani. Masida state na senpham ama phawba puthokpagi mathau tadre haina Prime Minister na phongdokhi.
Nakalamromda lemna Hawai Chingwai yen bagi matamsu sangdo khaladuna Pradhan Mantri Garib Kalyan Anna Yojana gi makhada Diwali habadi November tha phawba Indian crore marfu henbada lemna Hawai Chingwai yen khigani Prime Minister na makha taraduna COVID thaurang singi matangda lana pau sandokliba kaya sigi mathakta warning tawkhibaga loinana vaccine kapagi khongjang asida sandokliba toknga kayada miyamna thajaba thambidanabasu Prime Minister na haijarakhi India da hauzik phawbada maroina kapliba COVID vaccine ani habadi Covishield amadi Covaxin animak dose ani kaplaba matungdadi response yamnamak phai adubo Covishield kapa miyoi sero positivity rate amadi medium anti-spike antibody hena wanghalli haire Healthcare workers sing yauna coronavirus vaccine induced antibody titer COVAT na chathakiba thihumba amada Covishield na Covaxin dagi hena antibody puthokpa ngami haire Nupa chahumga kunmanga nupi chaniga kuntret yauna healthcare worker chawanga yankhai thogi manungda chamriga yankhai taruktana Covishield ki first dose kapki aduga marfudra taruktana Covaxin ki first dose kapki First dose kablabagi matung apunbagi oina chada humdrama pan dasmik ahumna sero positivity udki adubo anti-spike antibody da responding rate amadi median IQR hengalakpasi Covaxin kapa mioisingdagi Covishield kapa mioisingdana hena wangba thinglaki tawbatabo aroibada study asina waroishin oina vaccine animaki immune response yamnamak wangi di hairi Haukiba pung kunmari asida India da COVID ki anuba positive case lakh amaga chatruk kuntrataruk phangkre masina numid humphuma thoini gi matung India da nomada positive case khwaidigi nemba masing oiri lakh amaga lising humbudramari chahum henbana naba pharaduna ngasi discharge tawkhre lising ani ga chamri kuntaret na COVID namar moiduna laikhidre Mizoram da chamaga tarahumdoi, Manipur da chaungaga marfutarani pan, Nagaland da chamaga nipumanga, amadi Assam da lising ahumga chanipan supna mari pangki. Amadi Assam da COVID namara moiduna haukiba pungkun mari asida mioi kuntra taret, Nagaland da ahum, Manipur da taramanga, Mizoram da ani laikhidabagi report su lakli. COVID pandemic lakpadagi India da halakraba China da medical tamlamba mahiroising amukhanna China da hanba yagani natraga yaroi haibagi matangda chamamaduna leirakhiba du ngasidi hanba yabagi phibam ama urakli maramdi saknaraba Chinese think tank ama oriba Center for China and Globalization gi President Dr. Henry Wang na India gi mahiroising China da halakpagi ayaba piraba yai haikre State Council of China ki Councillor Suwariba Dr. Henry Wang na makha taraduna International Mahiroising China da halakpagi ayaba hauzik phawa pidribasina China ki international image ta sokhale masi China gi oina afaba natte haiki India gi mahiroising China da hanbagi matangda thengthariba si maram chade Indian mahiroising gi wakat amadi awaba si maram chai hainasu mahakna panki Panbayai Indian mahiro lising kunmuk China da mahi tamlibane makhoina China da hannabagi dama Chinese lenga ki ayaba ngaiduna leirakliba si tha 13 phajilaklabane report matungina mamang jahi gi September thada South Korea gi mahiroising China da halakpagi ayaba pikhre madusu COVID vaccine kaptaba thidana asida sunatana America gi mahiroi kharasu Shanghai da halakpagi ayaba piki aduga atopa leibaki mahiroi singdi thawoi bidana leirakhibani aduga yumlo nariba Bangladesh ki Dhaka da lariba High Commissioner of India na de chaliba June tha sida Bangladesh da MBBS final professional exam thagdaba Indian mahiroi sing leibak asida changlakpada khudong chanabagi damak asigumlaba mahiroi sing gi list ama sembinaba Bangladesh da lariba medical college sing da aiba che thadana khanghankre Indian mahiroi sing da su makhoi na tamliba college sing ga pau phaunanaba hairakhi Panbayai hariba MBBS final examination asi mamang chehigi November thada pangthokadabani adubo COVID number moiduna chatliba June tha sida pangthoknabagi matam lepnakibani tawbatabo Bangladesh amadi India gi marakta hauzik nongthaki lambi amadi kangfal gi lambi animak COVID number moiduna thingduna thamlibani aroibada ngasigi tentak pamaroiba pau khara
Continental Kota gi Kuthangda Nupi gi KG Nipunipan gi category da Manipur gi Judo Sanaroi Sushila Devi Tokyo Olympic Inglisingani Kungi qualify oikre. Ems Patna gi Mathang Ems Delhi da su Chahi Tarani Thoidagina Tarani Pan Fawgi Angang Singda COVID vaccine trial hokre. Lakshadipu tourist spot onthoknabagi wakat thangat laduna pung tarani thoi chara henbagi khungjang changsin khibaga loinana samudragi ising manungdasu black card paiduna wakat khungjang changsin khi. Navi Mumbai Municipal Corporation na mahairoi khudingmakta lupa lising amamam pigani lauthokre. Masi mahairoi singna online da mahimasing tambada unlimited internet pack leiba ngamnabagi damak amadi digital learning makha chathaba ngamnabagi damak tani. West Bengal lengak na chahi asigi na class 10 amasung 12 ki examination sing pangthoktanaba warep laukre. Veteran actor Dilip Kumar Nungsasor Honba warakpadagi ngarang Mumbai gi Khar Hinduja Hospital da admit tawkre. CBS in a class 12 mahiroi singi practical subject sing amadi internal assessment ki mark upload tawbugi matam June gi tang kunipan fawba sangdokhankre. CBS in a online mode ki kuthang data mahiroi singi practical amadi assessment ki thabak sing pangthoknaba hairakli. Assam ki COVID anaba singi damak Tata Group ki Ratan Tata chongthorakli. Hauzik Pawda COVID ki mayok talan thengnabada lupa crore lisingani thadakraba Tata Group na Assam gi CM Relief Fund da lupa crore taramanga mateng panglakre. Delta coronavirus na Britain da landarakpagi phibam lakpadagi British lengak na komthoklagani toramba lockdown amuk sangdokhankre. Vaccine kaplaba singdasu Delta coronavirus na narakpagi akibasu Britain da leirakli. Swiggy amadi Zomato na chingba chana thaknabagi potlam sing home delivery toba company singi fizol set jaduna setchinduna drug supply tobagi tho Guwahati da chatharamle. Swiggy fizol set pa miyoi ama Chanmari Purva Saranya da miyoi ani drug yelambadagi phakre. Lagliba June gi tang tarada Assam gi anoba lenga ki tha ama mapung phabaga loinana DRDO na nauna saba Saraswazai COVID Hospital hangdok lagani. Aung San Suu Kyi gi lawyer gi wafam matungina lagliba ningthau kaba numittagi maki trial hauragani. For enforcing na handokrabagi matung Taliban militants sing na landaba kangkhalakpadagi Afghan lanmi yamdrabada chamaga yankhai leikhidre amadi asoga pankaya nangkhre. Loinana Doha da sanariba FIFA World Cup qualifiers ta ngasi India amadi Bangladesh ki marakta sanakiba match ani shunoda Indiana ngamkhre. Goal animak Sunil Setri na chanki. Ngasi garna di Arambai News Guwahati da Meitelong gi pau sundok chaba matang solutions